Arambai News Guwahati da Maithelongi pau tabiriba singbu ihan hanbamuktada Chingangbam Susitra Ranina kurumjari. Hauzik pungpam asi faubagi oina maroiba samlapa pau khara longminarase. Manipur tholiba kanglupki irang asi thabum ahum mapung pharakhibaga loinana mahusagi punsi mahingda hanjinnabagi damak Manipur gi mapanda joina khundariba maroina Assamgi barak tampakta khundariba mithei singna ngarang numidang pung 6:30 8 fauba masa masagi thongalda mairak katuna ima Manipur gi damak thoni jakre tharamasibu maipakna pangthokpikhibagi damak makalgi maigeidigi miyamgi mafamda thagatpasu fongdorakle Nakalamoromda Kanglupki irang asida lanjinduna Manipurgi relief camp kayada changjafam loduna leiriba inmate singda ngarangsu lubasigi habdi makalna angamba mating pangkre Makalgi chairman RK Sanahal amdi special invitee Dr. KN Channa Tera Khongsangbi Jaren Mangjin Wangu Laifam Chithek Wangu parking VDF camp singda sale amadi pirol na chingba angamba mating pangki Makhatana Torbung Banglada ngarang chathakiba ima singi khongjungdasu makalgi mihut singna saruk yakhi amadi ngasisu makhatana game singda chatuna mateng panglukigani haina Imphal da lariba lubasigi mihut anina khanghalakle Thawangi taratarukni panba sagosel numitta malemgi apunba maitei lining lupki Luching Purel Sayon Bakhumangi Lamjing Bakhada Masaloishang Lankagi Thomising na sen langduna Ibdo Nongdol Lairel Pakhangba Evendo Nongdol Lairembi Anigi Laisangda Mioi Kharana Maitei Khoi Isagi Inat Lining da Hanjin Bagi Humpuni Thoirak Suba Sari Wasak Parehan Bagi Thoram Mapung Phana Pangthokre Hauzik Manipur gi Pauda Torbung Banglada Mitei Ima Mayam Hupchinduna Security Force Kayamak Chowna Muknakiba Amadi Ima Kayabu Asuga Panangkiba Torbung da Kuki Militant Singi Aroiba Mathongmangam Pangthokpayaroi Haiduna Thingkiba Akanba Lan Adugi Matung Bisnupuramadi Chuachanpur District Kilonaba Phauza Khai Maning Tera Khongsangbi Leithel Tharolog Gelzang Amadi Mohatna Chingba Famsingda Numida Simaki Numidang Pung Taret Lom Tapadagi Hauna Kuki Militant Singna Landarakre Kulngali Mitei Kunja volunteer singnasu handuna nongmai kapki. Kwakta dasu kuki militant singna yumlakta nongmai kapsilakpadagi numida sigi numidang pung 8 muktabada nupi amaga angang amaga nongmaina panduna sokpadagi hospital da pukhatuna laikanakhi. Mohammad Sabir Ahmed chahi 13 makutta aduga Wahida Aribam chahi 35 chak thongduna leiringai pambomda nongmai maruna pankhi. Panba yabadi kuki militant singna Langsilakiba Pokhai Hogdaba Bom Kiasu Lebakta Tasinduna Leire. Masina Maramoraga, Lomi Singna Labukta Kumduna Low Suba Ngamdri. Kunjamagi Wafamatungina, Trong Laubidagi, Tera Khongsang bi Fauba, Habdi Kilometer Mangarom Sangba, Sigi Manungda, Kuki Kun Taranipan Lay. Kuna Sigi Kunja Singna di Santi Pami Haiduna, Angoba Piral Yungduna Tamli, Adobo, Drone Tagatuna Ying Lubamatam the day, Kuki Nupi Singasina, Nongmai Hondok Honjin Tauba, Amadi Landa, Mang Taduna Changba, Uva Fangi, Hairi. Haukiba chahi English amaga chamapan humpumapan dagina English ngani kulhumdoi fawada cookies singna mapungoina khundariba Chandel Tengnopal Kangpokpi amadi Chochampu district singda punna anoba khul lising amaga chonga yankai taruk hengalakle Chochampur khaktada anoba khul chonga ga humpu hengatuna nauna semba khul masing khwaidigi yamba district habadu Manipura oire Panba yai hariba matam habadi English ngoga chamapan humpumapan dagina English ngani kulhumdoi fawada Manipurgi apunba district taratarukta anoba khun masing hengatliba se lisingamaga chanipan mautramapan ne Ngarang amuko na sinduna kuntaruk suba Manipur Integrity Day thoram pangthokre Manipur Union Territory ahum thokna khaidoknabagi wafam pukhalakliba se angawbagi ningbakai choro ni Manipurgi apunbagi saktam gidamak ngasi fawba leptuna lakli lamdamasigi apunbagi saktam da singnarakpa khudingmaki mayokta lepkigani haina amukogi president Nando Luwangna ngarang haikre Imphal Polo Ground gi Nongpokta laiba Integrity Pillar da miyamna haikat leikat tamki kuki militant singna lamdamasi dagi tokhaina leinanaba demand da changsilakliba lan asi lamdamasi gi yelhau phurup singi mayoktani masi khangna aikoi punna lepminaba changi haina amukogi president Haikruzam Nando Luwangna makhatana fongdokhi
Imphal West District ki manung channa Senjam Chirangda Kuki militant singa Kuthoknabada Lai Khitraba Taruk Suba Manipur Rifles ki personnel Wangjing Lamding Mamang Laikai Thobaldagi Torangbam Rishi Kumar Chahi Nipunipan gi Mafamda State ki Thakta Mapung Phana Ikai Kumnaba Utkre. Ngarang Imphal gi First MR Ground da Pangthokiba Thoramda Rishi Kumar gi Hakchangda Leisu Katuna Amadi Gun Salute Piduna awang bathak ta ikai khumna ba utki thoromadu da state asigi minister amadi MLA kyana su saruk yakhi. Indigenous Travels Leaders Forum ITLF na majority Mitai community gi narrative ka chana na ba siraba matung da fawba yamna thina chaibi ngangbi khiba Kuki Jo Travel singi mathak ta pi khiba comment adugi damak Solicitor General gi mathak ta kanna condemn torakle. Panbayai Solicitor General Tushar Mehtana Supreme Court ta haukiba ningthokaba numit claim tawduna mokta taduna leiriba claim tawdana mokta taduna ngasisu leiriba hakchang sing asi ayambana infiltrator singni haikibani. Hanagi lalhoba luchingba RK Meghan Elias Sanayaimana Manipurgi MLA sing akhanana mitei MLA sing na Torbung Banglagi matang da makogi pirep lauthokadabani hairakre. Imphal Times ka khanana wari shanaba amada RK Meghena Torbung Bangla asi Moirang Kanglei dagi horaga mitei miyamgi mythology ga yamnak naksanana mari linaduna laklibane. Asiba hakchang sing leiron chananabagi Kuki singi thorang adugi mayokta chathakiba Torbung Banglagi protest adu hingsada onthokibagi thong asi Manipur miyamgi yamnak serious oiba issue ni hairakli. Coordinating Committee of 27 Assembly Constituency na ngarang ahing nongyai dagi horaga Manipur Assembly gi akhanaba session ama diwan toroduna pung kunmari gi general strike kaukre. Committee asina hai ki madudi August 2 da natraga masigi mamangda special assembly session ama phamnanaba Manipur lenga ki mafamda haizaki adubu hogzik phawbada lenga ki maikei dagi masigi matangda pakhum amata laktre haiki. Adubu maraksida thengna phangjaba paw amagi matungina Manipur thokliba khanba irang asigi marakta state asigi governor Anusu Yawi kina lagliba August 13 da marisuba legislative assembly session kaukre samna state cabinet na tarani suba Manipur legislative assembly gi marisuba session lagliba August 13 da phamnanaba recommend tawre haina DIPR dagi thadorakpa press release amana hairi panbayai mamangda Habdi Hokiba July Kuntarukta opposition party sing amadi civil society organization singna demand toropagi matungina Manipur lengakna state assembly asi August ki hogalakpada phambagi wafam phongdokhibani hariba assembly session asigi business ki matangdadi warep amatta lawdri adubu political circles nadi hogzik chathariba ethnic violence asiga mari leinana issue kayagi matangda session asida soidana khanaraba yai hairi Maragasida Kuki INP Manipur Kuki Students Organization General Headquarters Kuki Chiefs Association Amadi Kuki Women Union na Manipur dagi chain khiduna mapanda ngasisu leiriba Kuki Jo MLA tara gi matakta akanba warning ama pirakle madudi karigumba MLA tara asana Manipur Legislative Assembly gi special session asida masamak natraga video conferencing gi kuthang dabu oirabasu saruk yaba thoklabadi madudagi thoklakpa tekchak pomba masa masana pujagadabani haibasini matang asida panjaningbade hogzik Kuki Jo MLA tara asi nung anigi marakta ha gi phibamda leiri aroibada ngasigi tentakpa maroiba paw khara Assamda Japanese encephalitis number moiduna hogzik phawbada sibagi masing mari yaukre GMCH ki superintendent Dr Abhijit Sharma gi wafamatungina Guwahati Medical College and Hospital da lariba emergency department asi matam kharagi oina atopa mafam amada hongdokhankhre hairi Assam lengakna LP school singi head teacher singi oina anoba pay scale approve tawkhre loinana Assam cabinet na lower primary school singda education gi quality hengat anabagi pandam da maroiba warep kyasu lawkhre Manipur ki DGP Rajiv Singh na second MR Battalion headquarter dagi handak lut tawkhiba nongmai kharadi amukhanna phangba ngamle hairakle Nesogi member tara nipan gi mihut khutpu ama lanna chahalaba Manipur da handak numit humni leurabagi matung relief camp sing the facility hena phagat hanabagi hairakhibaga loinana law and order gi phibam phagat hanabagi matangda dabi tawrakle Amuko na Manipur da leiriba Kuki amadi mitei community gi marakta asiba hakchang sing exchange tawnanaba proposal ama thamlakle
Kuki Mahiroi Lupna, Mayumakai Tadokuna Chatkraba Mahiroi Singda admission notice Pibagi Wafam Tung Oinabagi Damak, Manipur University Matakta Pain the Bafongdora Clay. Kuki leadership na Makoisu Indian ni Habisi Kambagi Matam Yore, Maramaduna Manipuragi Mapan Lebaki Agencing. Takthokpada Indian Defence Force ta makoinasu tangai fadana mateng panggadabani haina lebagasigi senior BJP luchingba amadi maming chatlaba senior advocate Subramaniam Swami na phongdorakle Mizoram lengakna Myanmar refugees singi biography amadi biometric data khombagi thorang paikhatpa hokre adubu panba yabade Myanmar dagi changlakpa refugee lising kuntra manga henna Mizoram da leiribane Nagaland ki CM nephew na state asigi chawkha thoranga mari leinana Amit Sahaga unakre Parliament ki house ani Lok Sabha amadi Rajya Sabha nimak ngarang opposition ki law khongbugi marakta mukasu adjourn tawkre No trust motion ki mangoinana Rahul Gandhi Supreme Court tagi relief phangkre Modi surname defamation case ta mahaki conviction Supreme Court na state orokibaga loinana Rahul Gandhi MP oina amuk halakre Tamil Nadu ki CM MK Stalin na Kaveri issue ki matang the Prime Minister Narendra Modi ki nungsi meeting changbagi mathau tai harakibaga loinana Karnataka da Kurwal Pedi crop kananabagi damag ising thadoknaba Karnataka lengakta haijanaba taksilakle Center na Union Home Secretary Ajay Kumar Balagi tenure matam chahi amaga muk sangdokhankre masina mahaki oina pharmacy oina marirak suba extension oiri Amadi Lagliba August Taruk Prime Minister Narendra Modi na Assam gi kuntrani thoi yauna railway station chawnga subna nipan gi development ki damag urep uyung tamgadori Ngasige na di Arambai News Guwahati da mitelon gi pau sandok chaba matang sa loisin jabaga loinana tabiriba singbo amuka suhanna khurumjare